Makha tarakpa update ta Chief Minister Senapati Chatkidre Manipur ki Chief Minister N Birena Athoiba Mithung Oiduna Senapati District Student Association ki building sangaba amadi Senapati District Inter School Sport Meet Haudokani haina Toramba du Chatkidre Village Volunteer Force Sadar Hills na Kuki Tariba Kangpokpida by road natraga helicopter da Chief Minister natraga Maitai Sing na landuna chatpa yaroi kariguma thingba sigi mayokta laklabadi Kuki Jo Sing na akanba action chathagani haina lauthokhiba aduga Mari Lenana Chief Minister ki khongchat adu yaithokibra haiba khangba ngamdri Chief Minister na Senapati da chatpa ngamkhidrabasu Water Resource Minister Awangbo Newmai Transport Minister Khasim Basum MLA Losi Dikho MLA Kumosana Chingba Saruk Yaduna Thorom adu pangthokre Chief Minister na Thorom adu yawba ngamkhidabagi Warol Minister na miyamda lauthoktuna khanganki haidi Makha tarakpa update da Alfred Athar Khankre Lok Sabha Committee on the Welfare of Scheduled Castes and Scheduled Tribes 2024-25 ki member Kun Khanbala Outer Manipur Parliamentary Constituency ki Congress ki MP Alfred K. Athar yaukre July amada House da pukhalakhiba motion ama ayaba piduna committee sigi member Kun Khananaba lepnakibagi matung ina mahak pukhankhibani Makha tarakpada Areiba force Sijannaduna Takthokpada Karisu Natte Haina CM na Fongdokhiba Manipur ki lifeline oiriba National Highway 2 Haibadi Imphal Jirbam Lambi amadi Imphal Dimapur Lambi ani asigi mafam kayada tongan ba furup singi lalhauba singna nongmai chingdonda sankhai thungkhai tawbagi thabak chatharakliba asi chahi fana yamlakle adubu Manipur lenga ama ichaw chawna leina hariba sankhai thungkhai tawriba Manipur miyamgi yeknaba oiriba miyoising asi ngasi phawba phagatuna angi oiba thabak lokhatpa ngamdriba asi Manipur lenga ki khwaidigi achawba asoibani lenga asi maming tagi oina leibani haibadu takpani hiram asigi matangda Manipur ki Chief Minister na Assembly mifamda Fongdokhibadi asiguma aranba tawbasing asi leba asina Areiba force Sijannaduna Takthokpada aruba thabak ama natte adubu lamdam asigi haumin kaminarakpani khanduna yariba makai political solution puraknaba hotnabani haibasini Chief Minister na Fongdokhiba wafam asida nainaningai oiribadi lamdam asida haumin kaminarakpa miyoisingna Manipur thugainaba terrorist ki saklon lauduna ain kaiba thabak kaya lisangchina chatharakle khangna leingakna kariguma thabak amata laukhatana tokadawribra free thaduna thamlaga National Highway 2 da chatliba gari singdagi nam haduna sel adumak lohongadawribra leingaki oiriba phibam asina takpadi Manipur thugainaba hotnariba terrorist sing Manipur leingakna fongna sawgali haibada thoina laloidra haina khali Manipur leingaki mathaudi lamdam asida haumin kaminarakpa phuruk masel oirabasu leibak mangnaba ain kaiba thabak tawrakpa miyoising masak khanglabadi phaduna aingi matung ina lawfam thokpa chairak adu pinaba honaduna ain chatnariba leibak amani haibadu thabakna takadabani madu natana National Highway 2 da terrorist kayana khulingduna leiraga lambi asida chatliba gari singdagi nongmai chingdona namduna puba thangba ngamdraba senfam kaya lawbagi thabak chatharakpa asida gari driver singna khangba ngamdaduna gari chemba leblakliba asi Manipur leingakna thokanbani haiba yai Lengangna matam chana lambi paring asida lairiba khulai paiba terrorist sing asi takthokpa taramlabadi asiguma awabasi mayok naramloidabani hojik Consortium of Manipur Petroleum Product Fraternity ki kangbuna National Highway 37 da cheliba petroleum product puba tanker chatruk romdagi puba thangba ngamdaba selgi demand tawrokpadagi gari chenba lepkhre masina lamdam asida petroleum ki production haibadi petrol diesel LPG amadi ATF na chingba phangdabagi awaba hujik mayoknaba haure petroleum products sing pusilakpa gari amamamda hana lupa 500 laurambadagi lupa 3,000 lauduna tha amada lupa crore 12 hena namduna khomgatpagi thabak chatharakle asigumba nongmai chingdonda sel khombagi thabak chathare haibasi Manipur lengana khangna laksin bangamdabadagi awaba adu leibak miyamda phangbani hojik Manipurda leiriba petrol pump singda petrol nil haiduna che thetuna miyamna thau hanba phangnadan ba haure loinana chak thongnaba LPG su phangdabagi awaba mayoknare maduna National Highway 2 maktada nongmai chindonda gari singi niyom lana sel khomgaliba miyoising asi lengana thuba matamda takthokpa thoi maduna tana aramba tawbasing asi lamdam asigi haumin kaminarakpa singnai haiduna lengakna yengduna leibadi Areiba force Sijannaduna takthokpa haibadu aruba natte haina CM na Assembly da Fongdokhiba wafam asi thabak oina pangthoktuna highway ani asida gari sing apanba amata leitana chathok chasin tawhanba chumgani Makha tarakpa sidi huranbagi tarani mapugi nongma lakhini awaba kayamuk mayoknarabasu achummana aroibada mai pai mi phatabagi hidak leite hui memai chumba yade adubu linna chikpagi hidak lei haiba pawro asi tha 15 faraklaba Manipura thokliba lan asida narco terrorist Kuki Jo singna aranba khakta tawraga achumba saraga ngasi phawba atamnana maitai singna lan tasinba leptri
ꯑꯁꯤꯒꯨꯝꯕ ꯁꯥꯡꯂꯕ ꯊꯥ 10ꯃꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ 35 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯒ ꯇꯣꯉꯥꯟꯕ ꯇꯦꯔꯣꯔꯤꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯅꯕ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯀꯌꯥꯃꯨꯛ ꯃꯩꯇꯩꯁꯤꯡꯗ ꯃꯔꯝ ꯆꯥꯗꯕ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯋꯥꯀꯠꯄꯒꯤ ꯊꯧꯑꯣꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯅ ꯂꯦꯞꯂꯒ ꯊꯕꯛ ꯇꯧꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯆꯥꯎꯀꯟꯀꯟꯗꯨꯅ ꯂꯩꯕꯒꯨꯝꯕꯒꯤ ꯊꯧꯑꯣꯡ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏ 10 ꯑꯁꯤ MLAꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯌꯥꯔꯕ ꯐꯥꯎꯕꯗ ꯊꯥ 15ꯔꯣꯝ ꯑꯁꯤ MLA ꯑꯣꯏꯅ ꯁꯛꯈꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯗꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯊꯥ 15 ꯂꯥꯎꯗꯨꯅ ꯂꯥꯛꯂꯕꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯁꯃꯨꯒꯤ ꯀꯩꯅꯣꯗ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯈꯜꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ MLA ꯑꯃꯅꯁꯨ ꯋꯥꯀꯥꯏ ꯉꯥꯡꯕꯒꯤ ꯆꯦꯔꯣꯜ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯔꯛꯄꯁꯤꯡ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯁꯥ ꯉꯥꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯨꯏ ꯑꯉꯥꯎꯕꯒ ꯃꯥꯟꯅꯔꯨꯗꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯒꯤ ꯃꯥꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯋꯥꯔꯛꯅꯕ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯀꯌꯥꯃꯨꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯉꯥꯡꯅꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯑꯃꯗꯤ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯃꯥꯟꯗꯕꯒꯤ ꯃꯑꯣꯡꯁꯤꯡ ꯀꯌꯥꯗꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯨꯏ ꯃꯃꯩ ꯆꯨꯝꯕ ꯌꯥꯔꯣꯏꯗꯕ ꯃꯥꯟꯕꯒꯤ ꯄꯥꯎꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯥꯎꯅꯔꯛꯄꯗꯒꯤ ꯃꯃꯤ ꯇꯥꯛꯄꯒꯨꯝ ꯇꯧꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯃꯥꯔꯒꯤ ꯂꯨꯞ ꯑꯃ ꯊꯨꯞꯆꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯊꯥ 15 ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯦꯞꯅꯕ ꯁꯤꯜꯂꯛꯄꯗ ꯌꯥꯅꯤꯡꯗꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯁꯤ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯕ ꯍꯨꯏ ꯃꯃꯩ ꯆꯨꯝꯕ ꯌꯥꯗꯕꯒꯤ ꯊꯧꯑꯣꯡꯒ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕꯅ ꯑꯔꯣꯏꯕꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗ ꯂꯩꯕ ꯃꯔꯝꯅ ꯑꯔꯥꯟꯕ 100 ꯇꯧꯔꯒ ꯑꯆꯨꯝꯕ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯗ ꯃꯔꯥꯜ ꯁꯤꯗ꯭ꯔꯕꯗꯤ ꯁꯥ ꯉꯥꯒꯤ ꯁꯔꯝꯆꯠ ꯆꯠꯄ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯄꯥꯟꯗꯝ ꯐꯪꯂꯣꯏ ꯈꯪꯕꯗꯒꯤ ꯂꯥꯜꯂꯤ ꯈꯪꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯏꯀꯥꯏꯕ ꯈꯪꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒ ꯊꯥꯛ ꯋꯥꯡꯂꯕ MLA ꯃꯤꯅꯤꯁꯇꯔ 10 ꯐꯥꯎꯕꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯅꯣꯡꯃꯗꯤ ꯑꯔꯦꯝꯕ ꯇꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯗ ꯊꯥꯖꯕ ꯊꯝꯂꯨꯅꯨ, ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ, ꯍꯨꯏ ꯃꯃꯩ ꯆꯨꯝꯕ ꯌꯥꯗꯦ ꯈꯪꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯇꯧꯁꯤꯟꯅꯕꯁꯤꯡ ꯈꯪꯅ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯂꯣꯏꯅꯔꯒ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯥꯏꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯊꯥ 15ꯔꯣꯝ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯅꯕ ꯇꯥꯛꯂꯛꯄ ꯗꯤꯃꯥꯟꯒꯤ ꯃꯍꯩ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯕꯠꯇꯥꯂꯤꯌꯟ 2 ꯂꯧꯊꯣꯛꯂꯒ CRPFꯅ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤ ꯄꯥꯎ ꯇꯥꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯆꯨꯝꯕꯅ ꯑꯔꯣꯏꯕꯗ ꯃꯥꯏ ꯄꯥꯛꯄꯅꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯄꯒꯤ ꯈꯨꯗꯝ ꯑꯣꯏꯕ ꯌꯥꯏ꯫